ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯂꯩꯃ ꯈꯨꯃꯟ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯩꯊꯦꯜ ꯃꯤꯌꯥꯝ ꯃꯔꯛꯇꯨꯗ ꯃꯀꯣꯛ ꯃꯔꯨ ꯏꯆꯥꯎ ꯆꯥꯎ, ꯃꯈꯨꯠꯇ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯑꯃ ꯄꯥꯏꯗꯨꯅ ꯑꯁꯣꯛꯄ ꯃꯈꯣꯡ ꯑꯗꯨ ꯌꯦꯡꯖꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ: "ꯁꯅꯥ, ꯑꯩꯒꯤ ꯊꯋꯥꯏ, ꯅꯪ ꯂꯥꯛꯎꯕ꯫ ꯅꯪ ꯂꯩꯇꯕꯁꯦ ꯃꯤꯅꯁꯨ ꯊꯤꯅ ꯊꯤꯅ ꯆꯩ, ꯐꯨꯁꯨ ꯐꯨꯏ꯫ ꯑꯩ ꯌꯥꯝ ꯅꯥꯏ." ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ: "ꯍꯥꯏ ꯄꯨꯔꯦꯜ, ꯆꯠꯂꯣ ꯆꯠꯂꯣ, ꯃꯔꯝ ꯃꯣꯛꯄꯅꯤ, ꯅꯆꯥꯅꯨꯄꯤꯅꯅꯦ ꯊꯤꯍꯧꯔꯦ ꯍꯥꯏꯕꯅꯤ꯫ ꯅꯄꯥ ꯅꯆꯥꯈꯛ ꯂꯩꯕꯗ ꯅꯪꯅ ꯀꯣꯏꯆꯠ ꯆꯠꯂꯗꯤ ꯅꯆꯥꯗꯨ ꯀꯅꯥꯅ ꯁꯦꯟꯅꯕꯤꯅꯤ?" ꯄꯨꯔꯦꯜꯗꯨ ꯋꯥꯈꯜ ꯇꯥꯗ ꯇꯥꯔꯒꯨꯝꯅ ꯍꯥꯏꯔꯛꯏ: "ꯍꯣꯏ ꯍꯣꯏ ꯆꯠꯂꯒꯦ, ꯏꯆꯥ ꯊꯣꯏꯕꯤꯗꯣ ꯑꯩ ꯊꯤꯔꯝꯃꯅꯤ, ꯑꯗꯣꯏꯅꯦ ꯑꯩꯕꯨ ꯐꯨꯕꯤꯅꯨꯅ ꯍꯥꯏꯌꯨꯀꯣ." "ꯑꯣ ꯏꯔꯤꯛ, ꯅꯪ ꯂꯩꯖꯔꯝꯂꯕꯗꯤ ꯄꯨꯔꯦꯜꯁꯦ ꯑꯁꯨꯝꯅ ꯇꯧꯖꯔꯝꯂꯣꯏꯀꯣ." ꯑꯁꯣꯝꯗꯅ ꯄꯨꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯤ ꯆꯤꯡꯒꯥꯔꯦꯜꯅ ꯃꯄꯥ ꯄꯨꯔꯦꯜꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯆꯤꯡꯒꯥꯔꯦꯜ ꯂꯩꯁꯥꯕꯤ ꯐꯥꯔꯦ꯫ ꯃꯍꯥꯛꯅ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯃꯥꯕꯨ ꯄꯣꯛꯂꯤꯕ ꯃꯄꯥꯁꯤ ꯋꯥꯈꯜ ꯇꯥꯔꯝꯗ꯭ꯔꯦ꯫ ꯄꯨꯔꯦꯜꯒ ꯆꯤꯡꯒꯥꯔꯦꯜꯒ ꯃꯈꯣꯏ ꯑꯅꯤꯈꯛ ꯇꯔꯛ ꯇꯔꯛꯅ ꯂꯩꯖꯕ ꯏꯃꯨꯡꯅꯤ꯫ ꯌꯦꯡꯁꯤꯟꯕꯤꯕ ꯀꯌꯥ ꯀꯌꯥꯅ ꯀꯣꯏꯁꯤꯟꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯖꯔꯛꯄꯅꯤ꯫ ꯃꯄꯥ ꯑꯣꯏꯔꯤꯕ ꯄꯨꯔꯦꯜꯅ ꯋꯥꯈꯜ ꯇꯥꯔꯝꯂꯕꯗꯤ ꯑꯁꯨꯝꯅꯁꯨ ꯊꯣꯏꯗꯣꯛꯅ ꯋꯥꯔꯝꯂꯣꯏ꯫ ꯎꯔꯦ ꯄꯨꯔꯦꯜꯅ ꯃꯈꯣꯡ ꯁꯦꯛ ꯁꯦꯛꯇꯨꯅ ꯆꯪꯂꯛꯂꯤꯕꯗꯨ꯫ ꯃꯈꯨꯠꯇꯁꯨ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯑꯃ ꯄꯥꯏ, ꯏꯃꯣꯠ ꯃꯣꯠꯂꯗꯨꯅ꯫ "ꯑꯁ, ꯑꯃꯨꯛ ꯇꯧꯔꯦꯕ, ꯉꯥꯛꯇꯪ ꯃꯤꯒꯤ ꯈꯨꯂꯪ ꯀꯨꯝꯃꯨꯒꯦꯅ ꯆꯠꯊꯣꯛꯀꯅꯣ ꯍꯥꯏꯔꯝꯕꯅꯦꯕ꯫ ꯑꯩꯗꯤꯀꯣ ꯑꯩ ꯍꯥꯏꯔꯤꯁꯤꯅꯤ." ꯄꯨꯔꯦꯜ ꯁꯣꯔꯒꯗꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ: "ꯏꯆꯥ, ꯑꯩ ꯂꯥꯛꯑꯦ, ꯅꯪꯒꯤ ꯀꯕꯣꯛꯁꯨ ꯄꯨꯔꯛꯏ, ꯁꯤ ꯆꯥꯎꯁꯤ, ꯏꯆꯥ ꯆꯥꯛ ꯂꯥꯝꯕ꯭ꯔꯣ?" "ꯕꯥꯕꯥ, ꯅꯪ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯈꯤꯒꯦ ꯍꯥꯏꯕ꯭ꯔꯣ? ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯪꯉꯁꯤ." ꯃꯕꯨꯛꯅꯤꯡꯁꯨ ꯁꯥꯊꯤꯅ ꯅꯨꯡꯁꯤꯔꯦ ꯆꯤꯡꯒꯥꯔꯦꯜ ꯃꯍꯥꯛꯀꯤꯅꯦ ꯍꯥꯏꯕꯗ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯄꯥꯁꯤ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦꯀꯣ ꯍꯥꯏꯕꯁꯤꯅ ꯃꯍꯥꯛꯀꯤ ꯑꯁꯣꯟꯕ ꯑꯣꯏꯔꯦ꯫ ꯌꯨꯝ ꯑꯃꯗꯅꯤ ꯐꯠꯇꯕ ꯃꯃꯥ ꯃꯆꯥꯗꯣ ꯋꯥꯔꯤ ꯇꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯃꯨꯔꯩꯅ: "ꯍꯥꯏ ꯑꯆꯧꯕ, ꯑꯇꯣꯝꯕ, ꯌꯦꯡꯉꯨ ꯇꯥꯎ, ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯉꯥꯎꯕ ꯃꯄꯥꯗꯨꯅ ꯀꯔꯤ ꯇꯧ ꯉꯝꯗꯣꯔꯤꯒꯦ? ꯃꯨꯜꯂꯨꯁꯣ ꯃꯌꯨꯝ ꯏꯪꯈꯣꯜ ꯄꯨꯝꯅꯃꯛ, ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯅꯄꯥꯒꯤꯅꯦ ꯂꯃꯟ ꯈꯨꯝꯂꯝꯒꯗꯕꯅꯤ." ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯃꯨꯕꯅ ꯍꯥꯏꯔꯛꯏ: "ꯏꯃꯥ, ꯀꯩꯅꯣ ꯄꯥꯕ ꯍꯥꯠꯂꯤꯗꯨꯗꯤ? ꯃꯣꯏꯅꯁꯨ ꯅꯠꯇꯅ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯅ ꯐꯨꯕꯗ ꯁꯣꯏꯕꯗꯒꯤ ꯁꯤꯈ꯭ꯔꯤꯗꯨꯗꯤ? ꯍꯩ ꯃꯨꯊꯤ ꯋꯥꯎ, ꯏꯋꯥꯎ ꯋꯥꯎꯈꯩ ꯆꯒꯠ ꯆꯒꯠ ꯇꯧꯔꯛꯀꯅꯨ, ꯅꯪ ꯀꯔꯤ ꯈꯪꯉꯦ ꯍꯥ?" ꯁꯥꯟꯇꯅ: "ꯀꯨꯆꯨꯁꯤꯅ ꯏꯃꯥ ꯂꯧꯗꯅ ꯃꯨꯔꯤꯅꯤꯁꯦ, ꯈꯪꯗꯅ ꯑꯃꯨꯕ ꯃꯁꯦꯟ ꯆꯩꯊꯠꯅꯔꯒ ꯂꯩꯔꯦ ꯇꯧꯔꯤꯁꯦ꯫ ꯍꯩ ꯀꯔꯤꯅꯣ ꯅꯊꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯣ?" ꯃꯨꯕꯅ: "ꯌꯥꯔꯦꯁꯦ, ꯏꯃꯥꯅ ꯂꯥꯟꯕꯅꯤ, ꯀꯩꯒꯤ ꯃꯨꯔꯝꯃꯤꯅꯣ?" ꯁꯥꯟꯇꯅ: "ꯇꯣꯛꯑꯣꯁꯤ ꯌꯥꯔꯦ, ꯑꯁ ꯀꯔꯤꯅꯣ ꯏꯃꯥ ꯏꯕꯦꯝꯃ, ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯃꯄꯥ ꯃꯆꯥꯗꯣ ꯅꯈꯣꯏ ꯑꯅꯤꯗ ꯁꯤꯟꯅꯔꯕꯅꯤ꯫ ꯅꯣꯏꯕꯨ ꯄꯣꯛꯄꯗꯒꯤ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯒꯤ ꯂꯃꯟ ꯑꯩ ꯄꯥꯝꯃꯤ." ꯃꯨꯕꯁꯤ ꯃꯌꯥꯝꯕ ꯁꯥꯟꯇꯗꯒꯤ ꯈꯔ ꯍꯦꯟꯅ ꯅꯨꯄꯤ ꯆꯣꯞꯄꯤ꯫ ꯃꯨꯔꯦ ꯊꯤꯔꯦ ꯃꯇꯤꯛ, ꯃꯊꯣꯡ ꯆꯥꯗꯦ, ꯃꯕꯨꯛꯁꯨ ꯌꯥꯝ ꯐꯠꯇꯦ꯫ ꯁꯥꯟꯇꯁꯨ ꯑꯗꯨ ꯃꯉꯥꯏ, ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯗ ꯅꯤꯡꯊꯧꯒꯨꯝꯅ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛ ꯅꯤꯛꯇꯅ ꯐꯝꯖꯔꯤꯕ ꯅꯨꯄꯥꯅꯤ꯫ ꯆꯤꯡꯒꯥꯔꯦꯜꯗꯣ ꯃꯍꯥꯛꯀꯤ ꯐꯤꯁꯥꯀꯣꯟ ꯑꯗꯨꯗ ꯐꯝꯂꯗꯨꯅ ꯑꯋꯥꯕ ꯈꯪꯗꯕ ꯃꯈꯩ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯃꯨꯛ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯊꯧꯗꯨ ꯇꯨꯡꯏꯟꯅ ꯃꯄꯥꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯖꯩ꯫ ꯏꯔꯨ ꯁꯦꯡꯅ ꯂꯨꯊꯣꯛꯄꯤꯗꯨꯅ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯍꯟꯗꯨꯅ ꯇꯨꯝꯍꯜꯂꯤꯕ ꯃꯄꯥꯗꯣ: "ꯕꯥꯕꯥ, ꯅꯪ ꯂꯩꯔꯝꯕꯅ ꯅꯆꯥꯅ ꯉꯁꯤ ꯊꯧꯅꯥ ꯐꯅ ꯃꯄꯥꯜ ꯊꯣꯛꯅ ꯁꯦꯜ ꯇꯥꯟꯕ ꯉꯝꯂꯤꯕꯅꯤ꯫ ꯏꯃꯥ, ꯅꯪ ꯂꯩꯖꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯄꯥꯕꯁꯤ ꯑꯣꯏꯔꯝꯂꯣꯏꯀꯣ." ꯃꯄꯤ ꯇꯩꯊꯣꯛꯏ꯫ ꯅꯥꯀꯜꯗꯒꯤ "ꯗꯪ" ꯍꯥꯏꯅ ꯈꯪꯍꯜꯂꯛꯏ꯫ "ꯏꯃꯥ, ꯈꯪꯉꯤꯅꯦ." ꯃꯦꯂꯩꯅ: "ꯍꯤꯡꯆꯥꯕꯤ, ꯅꯪꯒꯤ ꯁꯨꯞꯊꯕ ꯋꯥꯈꯜ ꯋꯥꯕ ꯃꯇꯝ ꯑꯣꯏꯔꯝꯃꯅꯤꯅ ꯑꯩꯁꯦ ꯆꯥꯛ ꯆꯥꯕꯒꯤ ꯈꯨꯠꯀꯥꯁꯦ ꯏꯁꯤꯡ ꯀꯪꯗ꯭ꯔꯤꯌꯦ ꯈꯪꯉꯕ ꯆꯦꯜꯂꯛꯏꯅꯤ꯫ ꯑꯩꯗꯤ ꯀꯅꯥ ꯀꯅꯥꯒ ꯃꯥꯜꯂꯨꯔꯤ꯫ ꯌꯥꯔꯦꯁꯦ, ꯅꯣꯕꯥꯞ ꯃꯦꯠꯂꯒ ꯆꯥꯁꯤꯔ ꯏꯇꯥ, ꯅꯠꯇ꯭ꯔꯒ ꯀꯨꯞꯁꯨ ꯆꯥꯁꯤꯔꯣ?" "ꯏ, ꯅꯪꯅ ꯂꯥꯛꯄꯁꯦ ꯆꯥꯕꯒꯤ ꯋꯥꯔꯤꯗꯅꯤ." "ꯌꯥꯔꯦ ꯇꯣꯛꯑꯁꯤ, ꯌꯥꯔꯦꯁꯤ ꯂꯥꯛ, ꯀꯨꯞꯁꯨ ꯆꯥꯔꯁꯤ, ꯅꯣꯕꯥꯞꯇꯣ ꯉꯔꯥꯡꯗꯁꯨ ꯆꯥꯏꯗꯣ꯫ ꯑꯗꯣ ꯄꯥꯕꯁꯤ ꯄꯨꯁꯟꯕꯤꯔꯁꯤꯔꯣ? ꯍꯧꯖꯤꯛꯇ ꯇꯨꯝꯊꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ ꯏꯇꯥ." ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯀꯨꯞꯁꯨ ꯆꯥꯅꯕꯅꯦ ꯍꯥꯏꯗꯅ ꯍꯋꯥꯏ ꯃꯨꯕꯤ ꯃꯅꯥ, ꯍꯪꯒꯥꯝ ꯃꯅꯥ, ꯀꯣꯕꯤ ꯁꯦꯝ ꯁꯥꯗꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯒ ꯋꯥꯔꯤꯁꯨ ꯃꯈꯥ ꯆꯠꯊꯩ꯫ "ꯏꯇꯥ, ꯅꯪꯕꯨ ꯇꯥ ꯁꯨꯝꯊꯥꯡꯒ ꯈꯪꯅꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? ꯅꯣꯏꯅꯤꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯅꯕꯨ ꯂꯣꯏꯅꯔꯤꯅꯦ." "ꯈꯪꯗꯦꯗ, ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕꯒꯤ ꯑꯩꯒ ꯃꯥꯒꯁꯦ ꯅꯨꯡꯁꯤꯅꯕ ꯉꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ꯫
ꯃꯥꯗꯣ ꯃꯊꯟꯇ ꯌꯨꯝꯖꯥꯎꯗꯨꯗ ꯂꯩꯕꯗꯣ ꯑꯗꯣ ꯇꯥꯁꯨꯝ ꯊꯥꯡꯁꯦ ꯃꯔꯤꯡꯖꯦꯜꯗꯤ ꯈꯥꯏꯀꯣ ꯊꯥꯏꯅ ꯃꯥꯅ ꯅꯪ ꯅꯨꯡꯁꯤ ꯐꯣꯡꯗꯣꯔꯛꯄꯗ ꯅꯪꯅ ꯌꯥꯗꯕꯒꯤ ꯅꯤꯡꯊꯝꯊꯥ ꯏꯪꯈ꯭ꯔꯕꯗꯨꯗ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯂꯦꯞꯄꯒ ꯑꯗꯨꯝ ꯅꯣꯏ ꯊꯣꯡꯒꯥꯜꯗ ꯂꯩꯔꯝꯕꯒꯤ ꯋꯥꯔꯤ ꯅꯠꯈꯤꯕꯗꯣ ꯌꯥꯔꯦꯀꯣ ꯏꯇꯥ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ 이베마 야리고 ꯍꯧꯖꯤꯛꯇ ꯑꯁꯨꯝꯅ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯣ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤ ꯆꯤꯡꯒꯥꯔꯦꯜ ꯃꯍꯥꯛꯅ ꯃꯄꯥꯕꯨ ꯉꯥꯡꯁꯩ ꯇꯧꯗꯨꯅ ꯃꯅꯥꯛꯇ ꯃꯇꯝ ꯑꯌꯥꯝꯕ ꯊꯝꯕꯅꯤ ꯕꯥꯕꯥ ꯆꯥꯛ ꯂꯥꯝꯃꯕꯣ ꯄꯨꯔꯦꯜ ꯃꯩ ꯌꯥꯏꯅ ꯌꯥꯏꯅ ꯃꯁꯥꯗ ꯌꯦꯡꯂꯛꯏ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯁꯨ ꯅꯣꯝꯂꯛꯏ ꯂꯣꯏꯔꯦ ꯆꯥꯔꯁꯤ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝꯁꯨ ꯌꯧꯔꯛꯇꯨꯅ ꯃꯄꯥ ꯃꯆꯥꯗꯨ ꯁꯤꯟꯊꯥ ꯂꯣꯏꯁꯤꯟꯗꯨꯅ ꯑꯍꯤꯡꯒꯤ ꯇꯨꯡꯀꯨꯜ ꯇꯥꯟꯈ꯭ꯔꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯑꯃꯨꯔꯩ ꯃꯃꯥ ꯃꯆꯥꯗꯨ ꯇꯨꯝꯅꯤꯡꯕꯒ ꯐꯥꯎꯗ꯭ꯔ ꯃꯥꯜꯂꯤ ꯅꯤꯡꯊꯝꯊꯥꯒꯤ ꯏꯪꯈ꯭ꯔꯕ ꯆꯤꯛ ꯆꯤꯛ ꯂꯥꯎꯔꯕ ꯑꯍꯤꯡꯗꯨꯗ ꯄꯨꯔꯦꯜꯒꯤ ꯌꯨꯝ ꯇꯥꯅ ꯂꯥꯛꯏ ꯃꯨꯕꯗꯨ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯋꯥ ꯉꯥꯡꯂꯛꯏ ꯏꯃꯥ ꯌꯥꯝ ꯏꯪꯗ꯭ꯔꯣ ꯍꯩ ꯊꯤꯃꯨꯔꯦꯡ ꯋꯥꯗꯨ ꯇꯞꯅ ꯉꯥꯡꯕ ꯌꯥꯗ꯭ꯔꯥ ꯅꯪ ꯃꯨꯕꯁꯨ ꯃꯉꯣꯟꯗ ꯍꯦꯛꯇ ꯊꯤꯃꯨꯔꯦꯡ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯗꯨꯅ ꯀꯟꯅ ꯆꯠꯄ ꯍꯧꯏ ꯁꯥꯟꯇꯅ ꯍꯧꯅꯔꯛꯑꯕꯣ ꯑꯍꯤꯡꯁꯤꯗ ꯄꯨꯔꯦꯜ ꯈꯣꯏꯒꯤ ꯈꯨꯟꯖꯤꯟ ꯌꯧꯔꯛꯄꯒ ꯑꯍꯨꯝꯗꯨ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯕ ꯍꯧꯔꯛꯏ ꯈꯨꯟꯗ ꯄꯨꯟꯁꯤꯒꯤ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯈꯤꯕꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯐꯠꯇꯕ ꯊꯧꯔꯥꯡ ꯁꯤꯟꯗꯨꯅ ꯑꯃꯨꯛꯀꯁꯨ ꯄꯨꯔꯦꯜꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤꯕꯅꯤ ꯃꯨꯕꯅ ꯌꯨꯝꯁꯤꯗ ꯆꯪꯉꯁꯤ ꯍꯥꯏꯔꯣ ꯇꯥꯁꯣ ꯑꯃꯨꯔꯩꯅ ꯂꯣꯟꯅ ꯆꯤꯔꯣꯜ ꯑꯣꯏꯅ ꯇꯞ ꯅꯞꯁꯤꯟꯗꯨꯅ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯃꯨꯕꯗ ꯍꯦꯛ ꯆꯤꯔꯣꯜ ꯇꯧꯔꯛꯏ ꯃꯌꯨꯝꯗ ꯆꯪꯗꯕꯤ ꯊꯣꯡꯒꯥꯜꯁꯤꯗ ꯐꯨꯞꯂꯝꯒꯗꯕꯅꯤ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯨꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯔꯩꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯡ ꯍꯦꯛ ꯈꯪꯊꯥ ꯊꯥꯖꯤꯜꯂꯨꯏ ꯑꯌꯣ ꯏꯃꯥ ꯀꯔꯤꯅꯣꯃꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨꯗ ꯌꯦꯡꯂꯨꯏ ꯑꯣꯏꯃ ꯍꯩ ꯂꯝꯁꯤ ꯁꯤꯒꯗꯕ ꯃꯆꯥ ꯑꯅꯤ ꯈꯨꯄꯥꯛꯅꯒ ꯊꯥꯔꯗꯅ ꯃꯨꯕꯅ ꯈꯪꯗꯗꯤ ꯀꯩꯅꯣ ꯉꯁꯥꯏꯗꯤ ꯅꯀꯣꯛꯇ ꯈꯨꯝꯖꯤꯟꯗꯨꯅ ꯂꯥꯛꯑꯒ ꯍꯧꯖꯤꯛꯅꯤ ꯏꯐꯥ ꯐꯥꯈꯩ ꯅꯃꯤꯠ ꯑꯔꯪꯕꯗꯨꯒ ꯀꯨꯆꯨꯃꯛꯅ ꯀꯥꯡꯕꯨꯡ ꯆꯥꯎꯔꯕꯒꯤ ꯑꯃꯥꯡꯕ ꯃꯥꯟꯁꯤꯜꯂꯦ ꯈꯪꯗ꯭ꯔꯗꯤ ꯅꯪꯗꯤ ꯀꯌꯥꯝ ꯐꯖꯩ ꯍꯥ ꯅꯪꯗꯤ ꯏꯔꯣꯏꯅ ꯃꯊꯤ ꯁꯪ ꯉꯝꯗꯕ ꯍꯦꯛ ꯃꯥꯟꯈꯩ ꯁꯥꯟꯇꯅ ꯇꯣꯛꯅꯔꯣ ꯏꯃꯥ ꯅꯪꯁꯨ ꯇꯣꯛ ꯑꯇꯣꯝꯕ ꯅꯪꯁꯨ ꯇꯣꯛ ꯃꯨꯕ ꯇꯞꯅ ꯁꯣꯜꯂꯤ ꯃꯥ ꯂꯧꯗꯨꯅ ꯃꯨꯔꯒ ꯑꯩꯗꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯂꯩꯀꯥꯏꯗꯨꯗ ꯍꯤꯗꯥꯛ ꯊꯛꯆꯤꯟꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯒ ꯆꯠꯄ ꯄꯥꯁꯣꯠꯇꯨ ꯍꯦꯛ ꯂꯥꯛꯏ ꯍꯩ ꯍꯥꯏꯕꯤꯒꯤ ꯇꯥꯁꯣ ꯂꯩꯀꯥꯏꯁꯤꯗ ꯑꯩꯃꯛ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕꯗꯤ ꯅꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯣꯏꯀꯣ ꯍꯅꯨꯖꯔꯁꯨ ꯋꯥꯈꯜꯁꯤ ꯅꯍꯥꯅꯤꯀꯣ ꯂꯩꯀꯥꯏ ꯃꯋꯥ ꯂꯧꯗꯦ ꯀꯅꯥꯝꯗ ꯀꯅꯥ ꯇꯥꯗꯦ ꯏꯍꯦ ꯗꯔꯀꯥꯔ ꯇꯥꯗꯦ ꯍꯥꯏꯕꯅꯤꯀꯣ ꯑꯁꯨꯝꯅ ꯂꯥꯎꯔ ꯂꯥꯎꯔ ꯂꯥꯛꯄꯗꯨꯅ ꯑꯃꯨꯔꯩ ꯍꯣꯏꯅ ꯍꯦꯛ ꯂꯦꯞꯄꯤꯕꯗꯨ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯍꯦꯛ ꯎꯔꯨꯏ ꯁꯥꯟꯇꯅ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯎꯈ꯭ꯔꯗꯤ ꯃꯨꯕꯅ ꯀꯗꯥꯏꯗ ꯂꯣꯏꯗꯣꯏꯅꯤ ꯁꯤꯕꯣ ꯀꯗꯥꯏ ꯂꯣꯏꯗꯣꯏꯅꯤ ꯏꯃꯥ ꯅꯪꯗꯤ ꯂꯦꯞꯄꯁꯨ ꯌꯥꯏ ꯀꯨꯆꯨ ꯁꯦꯡꯗ꯭ꯔꯤꯗꯣ ꯅꯪꯗꯤ ꯃꯤ ꯃꯥꯜꯂꯣꯏ ꯂꯥꯡꯒꯅꯨꯀꯣ ꯉꯁꯤꯅꯦ ꯉꯁꯤ ꯏꯁꯤꯡ ꯍꯩꯒꯠꯂꯛꯇꯅ ꯉꯁꯤꯅꯦ ꯑꯃꯨꯔꯩ ꯃꯆꯥ ꯃꯨꯕꯗ ꯁꯥꯎꯅꯤꯡꯕꯗꯨ ꯄꯥꯁꯣꯠꯇ ꯍꯦꯛ ꯇꯥꯏꯅꯔꯦ ꯍꯩ ꯀꯅꯥ ꯍꯨꯔꯥꯟꯕ ꯂꯩꯀꯥꯏ ꯋꯥꯍꯩꯁꯤ ꯐꯥꯎꯕ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤ ꯑꯃꯨꯔꯩꯗꯨ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯃꯀ꯭ꯔꯥꯡꯒꯗꯨ ꯐꯥꯛꯇꯣꯛꯇꯅ ꯃꯈꯨꯠꯀꯗꯨ ꯐꯟꯗꯣꯛꯂꯒ ꯍꯦꯛꯇ ꯍꯪꯉꯣꯏꯅ ꯆꯣꯡꯕꯗꯧꯅ ꯂꯦꯞꯆꯣꯡ ꯆꯣꯡꯗꯨꯅ ꯍꯩ ꯂꯩꯔꯝꯃꯣ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯁꯨꯔꯦꯗꯣ ꯍꯅꯨꯕ ꯉꯁꯤꯗꯤ ꯁꯥꯟꯇ ꯑꯃꯗꯤ ꯃꯨꯕꯗꯨ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯑꯩ ꯁꯤꯔꯤ ꯇꯥꯆꯧ ꯀꯩꯅꯣ ꯏꯃꯥꯁꯤꯕꯣ ꯀꯩ ꯐꯤꯕꯝꯅꯣ ꯁꯤꯕꯣ ꯈꯪꯗꯦ ꯇꯣꯝꯕ ꯑꯩ ꯁꯤꯔꯦꯀꯣ ꯂꯥꯡꯒꯅꯨ ꯑꯃꯨꯔꯩꯗꯨ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯇꯞꯅ ꯆꯪꯂꯛꯏ ꯍꯩ ꯌꯥꯔꯦ ꯉꯁꯤꯗꯤ ꯅꯣꯡ ꯉꯥꯟꯗꯧꯔꯦ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯊꯧꯔꯝꯁꯤ ꯇꯧꯕ ꯌꯥꯔꯔꯣꯏ ꯍꯌꯦꯡ ꯑꯃꯥꯏꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯣꯏ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯅꯣꯡꯁꯨ ꯉꯥꯟꯈ꯭ꯔꯦ ꯆꯨꯝꯊꯥꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯊꯣꯝꯕꯗꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯐꯤ ꯁꯨꯅ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯆꯨꯝꯊꯥꯡꯅ ꯅꯪꯒꯤ ꯑꯉꯥꯡ ꯑꯃ ꯈꯪꯅꯕꯗꯨꯅ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯕ ꯏꯇꯥꯎ ꯑꯩꯗꯤ ꯅꯨꯄꯤ ꯁꯦꯜ ꯄꯥꯏꯕ ꯄꯥꯝꯃꯨꯕ꯭ꯔꯕꯨ ꯍꯟꯗꯛꯀꯤꯗꯨꯗ ꯈꯤꯔꯦ ꯑꯗꯨ ꯀꯩꯗꯧꯔꯤꯅꯣꯕ ꯃꯟꯇ꯭ꯔꯤ ꯃꯆꯥꯅꯦ ꯍꯥꯏꯗꯥꯏꯅꯦ ꯅꯪ ꯋꯥꯖꯥꯎꯕ ꯁꯨꯔꯝꯃꯒ ꯑꯗꯨꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤꯗꯣ ꯃꯔꯝ ꯄꯥꯝꯃꯤꯀꯣ ꯍꯣꯏꯅꯦ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯦ ꯑꯗꯨꯒ ꯀꯩꯒꯤ ꯀꯥꯏꯅꯔꯤꯕ ꯑꯇꯣꯞꯄ ꯀꯣꯏꯈ꯭ꯔꯤꯔꯕ ꯅꯨꯄꯤꯗꯨꯅ ꯏꯇꯥꯎ ꯋꯥꯔꯤꯁꯤ ꯑꯝꯇꯗꯤ ꯂꯣꯏꯈꯤꯒꯦ ꯀꯩꯗꯧꯔꯒꯦ ꯍꯣꯏꯁꯦ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯦ ꯍꯥꯏꯗꯣ ꯆꯨꯝꯃꯝꯃꯤ ꯑꯗꯨꯒꯗꯤ ꯃꯣꯏ ꯃꯄꯥꯗꯣ ꯃꯟꯇ꯭ꯔꯤ ꯀꯧꯕ ꯑꯣꯏ ꯂꯩꯔꯝꯃꯤ ꯐꯠꯖꯩꯅꯦ ꯍꯥ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯤ ꯀꯣꯏꯔꯒ ꯃꯄꯥꯗꯨꯒꯤ ꯃꯃꯤꯡ ꯃꯟꯇ꯭ꯔꯤ ꯀꯧꯕ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯍꯣꯏꯃꯤ ꯑꯣꯏꯔꯝꯃꯤꯅꯤ ꯐꯠꯖꯔꯦꯍꯦ ꯏꯇꯥꯎꯗꯅꯤ ꯑꯗꯨꯗꯒꯤꯗꯤ ꯅꯇꯥꯎꯁꯦ ꯅꯨꯄꯤꯒ ꯂꯣꯏꯅꯃꯛ ꯈꯤꯔꯕꯅꯤꯀꯣ ꯑꯁꯣꯝꯗꯅ ꯑꯃꯨꯔꯩꯗꯨ ꯆꯥꯎꯅ ꯃꯀꯣꯛ ꯃꯔꯨ ꯏꯆꯥꯎ ꯆꯥꯎꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯗꯨꯅ ꯏꯁꯧ ꯂꯥꯡꯂꯤ ꯍꯦꯛ ꯑꯩꯅꯕꯨ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯄ ꯍꯧꯔꯛꯇꯧꯔꯕꯅꯤ ꯃꯁꯤꯒꯤ ꯁꯤꯒꯩꯖꯟ ꯃꯆꯥꯁꯤꯅꯅꯦ
कुसु सेंदबनिना मबुक सेलसु शेकपगी ममा अइंगोंदा फाव यतखाई थिनखाई तौरिसे शांतदु चाक लोइरदुना ममाबु चाक चानब कौब लाकपनि ममागी ओइरमलिबे फिबमदु उबदा खौतक साइ कइनु तैसिना पेलबनि मुरी मतिक मसासि मोटली मसासि खरा नानबोरदि मुरसु कैसु काइदे हंगोयसिदि मुबना प्रप्रप थोरक्तुना खंलाव लाउरै चाक लामे हेबने अमुरै अमदि शांतदु इखंग खंगना येंगलै मुबना साइगी चाक लामे हायरगा नत्रो थबकसे ससत तौरगा चाकसे लोइसिनब होटनरिसे लोइरकांदना अक्ता चंगनरक्त्रे शांतदु अमुक खतनरक्लनि खंगलदुना अनिमक थेमलदुना पुसिनखि चैरक असिदा अमुक पुरेलदु कन्ना लायोंग खंगदना नासिलकपदगी चिंगारेलदु सेल तानबा मपाबु आइबा अमाइबी येंगनबा सेम सागलकपदुना नसिदी मपाबु येंगनबा आइबा अमाइबी अमा मतामेलै होइगी इमुंगना थिबिदुना पुदुना लाई सुमथांग अमदि थोमबसु चिंगारेलगी युमदा लाक्तुना लैरमि मेलैना हाइमा तादा सिंसु यौबिरक्तुना लैरमि इतासे मथंदा लेहौबदुदा ऐसि वारुरबनि चुमथांग होय ऐसु पाउ हेक ताबगा लाअबनि नहान मखै वा घारकपनते इताउ थोमदा येंगहलुरकांदा खंगकपनि मेलैगी ममा मेमसाना इबुंगो चुमथांग नोइबु इसा सिंगारेलसि खरा खरा येंसिलुने अखोइसु येंगबुदि येंसिलि अदु ओइरसुने नंग हेक येंसिनबदो इसासि वाखल साउथोइदना मेलैना यारेसे इबोक अमाइबिसे अमता संघलो पाबदो सा याम सोलबनि चिंगारेल अमाइबिदुदा येंगदुना तराम तराम कौसिनजै अबो सोमना संगसि इबेतोना असुमना हाइरै होइने आइसु वांगांफम खंद्रबा नोइ मुंगी वरिसि नुंगाइ मंदना अनाबा नखोइगी पाबदो काउरुरबनि असुमना पुरेलबु अमाइबी इबेतोना येंगबा हौरै इबुंगो खुदांगसि पाइगेको मिहुल अमुक्ता येंगे असुमना मथंग मथंग येंगबा हौरै मेमजाना इने इपा नुपासे अमता खुपना येंगबिरमुको कुइरबनि महाकना असुमना वखल तादना सोइरोल लोंदुना लैबा अदुगदि नोंनेनि सिदा कन्नेता नारइबसिनि होय होय अदो मागिसे पोसेमसु याविको याम कुइरे इबुंगोसे याम वाना खंगलमगनिबो चिंगारेलदु पाखतना अबो पाबसे कैकै लैगे कमाइन तौगे ngaiko memsa ibungo sigi min kari kawiya inia puriel haibaduni aina o puriel ibetondu wakhalama lakpagum tawi masinda susoli o ibungo sigi oira moigi mama musatuna sida sinadana kapsinadana laklibaduni memsa karibuno inia ngaiko ai ibungo da leibu posemsi lauthopnaba tawkige ngasi thang joiramgani asi lauthuksikho thangjoiringaisida asumna ibetondu sauningboy nungaitaboy ikaiboy masana tawkibu posemdu khutakta lauthukpiki akanba posem oibana ibetondu aduki matik waki purilsu mabukto mathanga onduna handorakpaduda sa ayaibada samkhara koyat yesinbadu maphamadu leiriba mayamdusu uri chingareldu kapthorakle pakhatpana matami leina themjinpi ita kaisudauroyi pharadoini pabasi असुमना पुरेलसु पोथा हनख्रे मयामदु इकोई कोइना फमदुना इबेतोना वारी लिबदु तानब सेम सारी आइदी इबुंगो सिने हाइब खंगलुदि अमुरेगा मागी मसा अनीदुगना हाइमनबदगी मोइबु खुल्लसिदगी पुरेलना बदनाम तौदुना अमुरेबु इकाई खुमनब मांगहनगे तौबदगी मागी मसा अनीदुसु पिकलिङै ओइबना पांगल सोनबना मखोइबु ओइना तान्थोरखिदना अइगोंदा हाइमनबदगी मतेंग तौखि ngauna phaina satnaba haida aigi aiba ihei sisinaduna tawkiba thabakni memsana amurei o ngasisu isa singarelgi maikaida yenglakliba ibeton memsa warise asiengba ineda utaliuse ai mahan phamda hanjil handuna ne moibu saitheng pige ibeton memsa warise asiengba ineda utaliuse ai mahan phamda hanjil handuna ne moibu oina saitheng pige chingarelna ima ngasidi ipaisagi wari silibiu ai sengna khangba pami lige isagi wari si ngasidi lige chumthang amadi thombasu wari du munna taduna leiri memjana matamdo inau nupi chingarel gina mama ithildo laikai sida mau oirakpat adukki matik lamba laitana phasai ing lauraga yam tapsai nausai chahi kungi mamangi wari ni pakpa amadi purel masin manau ani khak lairambi
ꯄꯥꯛꯄꯗꯤ ꯅꯨꯄꯤ ꯊꯤꯔꯤ ꯑꯃꯨꯔꯩ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯤ ꯑꯃꯨꯔꯩ ꯀꯨꯆꯨ ꯁꯦꯡꯗꯕꯒꯤ ꯍꯧꯅꯕꯤ ꯃꯕꯨꯛꯁꯨ ꯁꯦꯡꯂꯝꯗꯦ ꯄꯥꯛꯄꯗꯤ ꯏꯟꯁꯤꯟ ꯄꯨꯔꯦꯜꯕꯨ ꯁꯥꯎꯅꯕ ꯇꯥꯟꯊꯣꯛꯅꯕꯗ ꯇꯧꯔꯝꯃꯤ ꯄꯥꯛꯄꯁꯨ ꯐꯅꯌꯥꯝꯗꯤ ꯐꯔꯝꯕꯅꯤ ꯑꯃꯨꯔꯩ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯗꯣ ꯈꯥꯏꯕꯨꯡ ꯇꯧꯅꯗꯨꯅ ꯂꯩꯔꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯄꯨꯔꯦꯜ ꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯈꯪꯕꯅꯤꯅ ꯄꯨꯔꯦꯜꯗ ꯅꯨꯄꯤ ꯊꯤꯔꯣ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯕꯤꯔꯝꯃꯤ ꯄꯨꯔꯦꯜꯁꯨ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯍꯣꯡꯂꯛꯂꯤꯕ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯗꯨ ꯈꯪꯕꯅ ꯊꯕꯛ ꯋꯥꯅ ꯁꯨꯔꯁꯨ ꯍꯔꯥꯎ ꯂꯩꯕ ꯄꯥꯝꯕꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀ ꯈꯪꯅꯖꯕꯤ ꯏꯊꯤꯜꯕꯨ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯔꯦꯜ ꯑꯃꯗꯤ ꯏꯊꯤꯜꯁꯨ ꯂꯨꯍꯣꯡꯂꯦ ꯏꯊꯤꯜꯒꯤ ꯏꯪ ꯇꯞꯄ ꯐꯖꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯄꯥꯛꯄꯗꯣ ꯍꯪꯒꯣꯏꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ ꯄꯨꯔꯦꯜ ꯑꯃꯗꯤ ꯏꯊꯤꯜ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯃꯇꯧꯁꯤꯡꯗꯨ ꯎꯕꯗ ꯍꯦꯟꯅ ꯑꯃꯨꯔꯩ ꯃꯥꯗꯤ ꯀꯜꯂꯛꯇꯨꯅ ꯀꯔꯝꯅ ꯄꯨꯔꯦꯜ ꯈꯣꯏꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯁꯤꯒꯦ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯃꯨꯔꯩꯒꯤ ꯃꯆꯥ ꯃꯨꯕ ꯑꯃꯗꯤ ꯁꯥꯟꯇꯗꯤ ꯃꯇꯝꯗꯨꯗ ꯄꯨꯡꯀꯛ ꯆꯥꯎꯔꯕꯅꯤꯅ ꯄꯨꯝꯅꯃꯛ ꯄꯥꯎ ꯇꯝꯕꯁꯨ ꯍꯩꯔꯛꯂꯝꯃꯤ ꯑꯃꯨꯔꯩꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯆꯥꯛ ꯆꯥꯔꯤꯕꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥꯕꯤꯕ꯭ꯔꯣ ꯄꯨꯔꯦꯜ ꯍꯣꯏꯁꯨ ꯇꯣꯉꯥꯟ ꯆꯥꯔꯕꯅꯤꯅ ꯂꯩꯔꯤꯕ ꯌꯨꯝꯐꯝꯁꯦ ꯇꯪꯈꯥꯏ ꯁꯦꯠꯇꯣꯛꯅꯔꯁꯤ ꯑꯩ ꯌꯥꯝ ꯋꯥꯔꯦꯀꯣ ꯃꯈꯣꯏꯇ ꯑꯩꯁꯦ ꯅꯪ ꯍꯦꯛ ꯊꯕꯛ ꯆꯠꯈꯤꯕꯒ ꯏꯅꯥꯎꯁꯤꯅ ꯑꯩꯕꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯁꯤꯟꯅꯔꯛꯂꯝꯃꯤ ꯃꯃꯥꯅ ꯀꯞꯂꯤꯕꯗꯨ ꯁꯥꯟꯇꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯏ ꯑꯌꯥ ꯏꯃꯥꯁꯤ ꯄꯥꯕ ꯃꯆꯤꯟ ꯊꯤꯌꯦ ꯏꯗꯣꯝꯆꯥꯁꯦ ꯏꯃꯥꯅ ꯊꯕꯛ ꯑꯗꯨꯝ ꯇꯧꯍꯟꯕꯅꯤ ꯊꯤꯅꯁꯨ ꯆꯩꯕꯤꯕꯅꯤ ꯆꯩꯀꯨ ꯃꯨꯕꯁꯨ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯂꯗꯨꯅ ꯆꯩꯕꯅꯤ ꯄꯥꯕ ꯏꯆꯥ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤꯀꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯣꯏꯁꯨ ꯅꯃꯥꯒꯤ ꯐꯠꯇ ꯂꯧꯁꯤꯡ ꯈꯪꯂꯕꯣꯏꯔꯦ ꯃꯈꯣꯏꯇ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ ꯄꯥꯛꯄꯁꯨ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤꯕꯣꯏ ꯏꯊꯤꯜ ꯃꯇꯩ ꯃꯅꯥꯎꯅ ಹರau ꯂꯩꯕꯗꯨ ꯎꯔꯒ ಅಮದಿ ಇಥಿಲ್ನ ಫಜಬದು ಊರಗ ಕಲಕ್ಲದುನ ಮಾಗಿ ನುಪಿಬು ಥೀನ ತೌಬ ಹುರಕ್ಲಮ್ಮಿ ನೋಂಮಸು ಪುರಿಯಲ್ನ ಥಬಕ್ ಸಥೋಕದೌಬಗಿ ಥೋಕ್ಲಕ್ಪದ ಇಥಿಲ್ನ ಹಾಥೋದು ಸೆಂಥೋಕ್ಸರಕ್ತುನ ಮಖೋಯ್ ತಾತೋನ್ ನೈಬಿಖುವೋ ಕೈದೌರಗೆ ತಪ್ನ ಲಾವು ನಂಗ್ ತುಸಿಂಗನಿ ಹೊರೇನ್ nga masa ama leibiro ngarau leitreba tatona tauthong thong haibadusu horendi phajana thonglageba ihi adugibu adudi aina leiraki dum khalin adei awada padi leitri loinamak leiri adudi aisaluki ge ko hoi phajana sexy na satpiu ko asumna harau wari sabadu ubada pakpadu magi nupi amureina nakhoktuna tumlibadu tabada prap sangsinduna mamaidu khupakna thazili khangrana amureidu khangprek khangna puk hawgani kaina makhoita ngaurabro asukana migi maisida taningi na sakta aduga nangi naram chatu karino khangjarabna na sa singdusu na pamda thamki thabak suningdabagi aduga suyem na naw nupigi ithilla siki mamangdi ikai bisu khangam do mandi amubadu thagatlabani ithil si takpadagi dom aigi phamda he mabu palla ga ngangi basikai gi asumna pakpana henna amureibu otnaiba henjilai इथिलसु थालेप ले ताबदा अमुक हेन अमुरई साउबा हेली पाकपसु हाना फत्तबा वाखल खलंबदो इथिल महाकना इकोई कोइना सत्सबा बेबार लेना खंजबदुना मरम ओइ पाकपा महाकनासु हेंजिनबा ngamloi खंगबना वाखलदो थैदोकसखि पाकपा मनाउबु कौरे ऐ पुरेल ताब्रनि नंग पुरेलसु तपना थोगलक्तुना असो ऐबु कौबिब्रो ओइने इनाउ नुपि इथिलदु होरेंदी साक्सामिनसि हाइना नतैमना हाइरम नतैमदो मपामदा अंगांसिंग लौ सकीबनी ऐसु कैथेलदा nga leirukigeको होइदसो असुमना पाकपदु थोखिबगा इथिलसु थोक्लै तादोन कै हाइरमी नोइ तैना होरेंदु साक्सा सिंग हाइरम अदुगि कैगिनो इसेसु हंदक्ति अहिदा कौंगांग तौरे युम तोंगान लैबगिरा खंगनि असुमना मतम खरसु हौख्रि अमुरेगी सकलोन अन्नी लौतुना हिंगली लमन खुमनिंगबदा ngaurabi amureido ngasidi ithil mahaki numit suraboi था सुजलक्लबी इथिलदु अमुरई महाकना करम चैना पीबी दौरिबा अफसाबी अमुरई पुरेलदा अमुरईना अतोंबा इनाउसिंग सिदी अंगांग उनगदब माली मबुक नायेना तौदुना लई अदुनने नंग पोसै लैरुसुको नोंगी मतमनि अमुक नोंग तारक्लनि अखोय तासौना अमाइबिदो मांगजौना कौहल्लुरगे नंगदी युम खांगलरो इदैमा पोसै हाइसे लोइनमक्ति नहान इथिलगी मनमना लैदुना थंबिरमलबनि करी वाटलिबगे अमुरई लटलट तौना वाटली असी हाइदुना कैसु नत्तना खुदै अहनबा निंथा अंगौबदु नमदना लैरुसो हाइदना नमदना थादोखि इथिलदु तानचाना मबुक येकबा थिनबा हौरई तातोन अयुवाय इकैनो तौरे अमुरईदु तारदुना इनाउ ऐनी नसीनी से पुरेलदी कैथेल सखिगे नतैदा अमाइबी कवलुगेको या खांगलम
ꯑꯁꯨꯝꯅ ꯑꯃꯨꯔꯩꯅ ꯑꯃꯥꯏꯕꯤ ꯀꯧꯔꯨꯅꯕ ꯍꯥꯏꯅ ꯄꯥꯛꯄꯁꯨ ꯊꯥꯗꯣꯛꯈꯤ꯫ ꯏꯊꯤꯜꯗꯨ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯗꯨꯅ ꯀꯞꯆꯈꯤ꯫ ꯑꯃꯨꯔꯩꯅ ꯏꯊꯤꯜꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯑꯋꯥꯕ ꯈꯥꯡꯂꯤꯕ ꯑꯃꯨꯔꯩꯗꯨ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯂꯩ꯫ ꯆꯦ, ꯑꯩ ꯌꯥꯝ ꯋꯥꯔꯦ ꯆꯦ꯫ ꯏꯊꯤꯜꯒꯤ ꯑꯋꯥꯕꯗꯨ ꯏꯁꯣꯔ ꯃꯍꯥꯛꯅ ꯎꯕꯤꯔꯕꯣꯏꯗꯣ ꯂꯥꯎ ꯈꯣꯡꯅ ꯇꯧꯔꯝꯕꯗꯨ ꯇꯞꯅ ꯇꯞꯅ ꯐꯥꯊꯔꯗꯨꯅ ꯑꯉꯥꯡ ꯅꯋꯥ ꯑꯄꯤꯁꯛ ꯑꯃꯒꯤ ꯃꯈꯣꯡꯅ ꯅꯤꯜꯂꯤ꯫ ꯑꯃꯨꯔꯩ ꯈꯪꯁꯥꯎ ꯁꯥꯎꯅ "ꯀꯔꯤꯅꯣ ꯃꯁꯤꯗ ꯇꯧꯗꯅꯕ ꯍꯣꯠꯅꯔꯒ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯗ꯭ꯔꯥꯛ ꯐꯗ꯭ꯔꯥꯛ ꯇꯥꯔꯤꯕ ꯏꯊꯤꯜꯕꯨ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯣꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯦꯟꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯑꯉꯥꯡ ꯄꯤꯁꯛ ꯑꯗꯨꯁꯨ ꯍꯪꯉꯥ ꯍꯪꯉꯥ ꯍꯥꯏꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ "ꯅꯪ ꯑꯁꯤꯔꯣ? ꯅꯪꯅ ꯃꯔꯝ ꯑꯣꯏ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯋꯥꯕ ꯄꯤꯈꯤ꯫ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯕꯨ ꯏꯄꯨꯔꯣꯏꯕꯅ ꯊꯤꯅ ꯇꯧꯈꯤꯕꯅꯤ." ꯑꯁꯨꯝꯅ ꯂꯥꯛꯅ ꯐꯥꯅ ꯇꯧꯔꯤꯉꯩ ꯄꯥꯛꯄꯗ ꯍꯦꯛ ꯆꯪꯂꯛꯏ꯫ ꯄꯥꯛꯄ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ "ꯇꯨꯄꯤ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯣ?" ꯑꯃꯨꯔꯩ ꯀꯞꯂꯗꯨꯅ "ꯃꯈꯣꯏꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ. ꯑꯩꯕꯨ ꯊꯤꯅ ꯊꯤꯅ ꯇꯧꯕꯤꯈꯤꯕꯗꯣ ꯃꯍꯥꯛꯁꯤ ꯂꯩꯕꯗꯒꯤ ꯅꯠꯇ꯭ꯔꯣ?" "ꯂꯥꯡꯒꯅꯨ, ꯇꯨꯃꯤꯟ ꯂꯩꯌꯨ. ꯑꯃꯥꯏꯕꯤꯗꯨ ꯃꯩ ꯑꯣꯛꯊꯣꯛꯄꯒꯤ ꯂꯩꯍꯧꯔꯤ. ꯂꯥꯡꯒꯅꯨ. ꯁꯣꯔ ꯍꯣꯜꯂꯤꯕ꯭ꯔꯥ ꯌꯦꯡꯉꯨ." ꯍꯣꯟꯗ꯭ꯔꯦ, ꯐꯗ꯭ꯔꯥꯛ ꯐꯗ꯭ꯔꯥꯛ ꯇꯥꯈ꯭ꯔꯦ꯫ "ꯑꯉꯥꯡꯗꯨ ꯂꯧꯈꯠꯂꯨ." ꯇꯥꯟꯖꯥꯗꯨꯗ ꯄꯨꯔꯦꯜ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗ ꯑꯃꯥꯏꯕꯤ ꯊꯥꯔꯣ ꯑꯉꯥꯡ ꯎꯅꯕ ꯈꯛꯀꯤ ꯌꯥꯝꯅ ꯍꯩꯕ ꯑꯍꯜ ꯂꯩꯔꯝꯕꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎꯅ "ꯏꯅꯦ ꯂꯥꯛꯄꯤꯔꯕ꯭ꯔꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ." ꯅꯌꯥꯝꯕꯗꯣ ꯍꯥꯟꯅ ꯊꯥꯖꯤꯟꯈ꯭ꯔꯕꯅꯤ꯫ ꯑꯃꯨꯔꯩꯗꯨ ꯀꯞꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯏꯅꯥꯎ, ꯍꯧꯒꯠꯂꯣꯁꯦ. ꯅꯁꯥꯁꯦ ꯀꯅꯥꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯗꯣꯏꯅꯣ? ꯍꯥꯏꯌꯣ. ꯇꯨ ꯌꯦꯡꯉꯣ ꯏꯅꯥꯎ. ꯅꯪꯒꯤ ꯇꯥꯇꯣ ꯂꯥꯛꯑꯦ. ꯅꯪ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯀꯧꯔꯝꯕꯗꯣ ꯂꯥꯛꯑꯦ ꯏꯅꯥꯎ." ꯑꯁꯨꯝꯅ ꯊꯥꯔꯣꯅ ꯁꯨꯝ ꯏꯍꯨꯜ ꯌꯦꯡꯕꯗ ꯏꯊꯤꯜꯗꯤ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈ꯭ꯔꯦ ꯈꯪꯂꯦ꯫ ꯄꯨꯔꯦꯜ ꯃꯆꯥꯗꯣ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯜꯂꯗꯨꯅ "ꯇꯥꯕ꯭ꯔꯣ ꯆꯦ? ꯍꯧꯒꯠꯂꯣ. ꯁꯦ, ꯇꯥꯕ꯭ꯔꯣ? ꯏꯆꯥꯁꯤ ꯏꯊꯟꯇ ꯀꯔꯝꯅ ꯁꯦꯟꯅꯒꯅꯤ? ꯑꯩꯁꯤ ꯅꯪꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯔꯒ ꯉꯁꯤꯗꯤ ꯃꯤꯀꯨꯞ ꯈꯔ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨꯕꯒꯤ ꯅꯪ ꯋꯥꯔꯧꯔꯤꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯏꯊꯤꯜꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯁꯤꯟꯈꯤ꯫ ꯄꯥꯛꯄꯁꯨ ꯑꯃꯨꯔꯩꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯁꯩ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯔꯤꯅ ꯀꯟꯈꯤꯕꯅ ꯃꯤꯍꯥꯠꯄꯤ ꯃꯇꯨꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯀꯟꯈꯠꯇꯨꯅ ꯊꯝꯈꯤ꯫ ꯑꯃꯨꯔꯩꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯍꯟꯗꯦ꯫ ꯂꯩꯔꯤꯕ ꯄꯨꯔꯦꯜꯒꯤ ꯃꯔꯜ ꯃꯊꯨꯝ ꯄꯨꯝꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯈꯛ ꯑꯣꯏꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜ ꯄꯣꯛꯂꯛꯏ꯫ ꯄꯨꯔꯦꯜꯒꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯔꯤ꯫ ꯄꯨꯔꯦꯜ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯄꯣꯠꯁꯤꯟꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯃꯃꯥ, ꯅꯪ ꯂꯩꯖꯔꯝꯂꯕꯗꯤ ꯏꯄꯥ ꯏꯆꯥꯅ ꯑꯁꯨꯛ ꯇꯣꯟꯅ ꯋꯥꯅ ꯆꯥꯛꯅ ꯍꯤꯡꯂꯤꯕꯁꯦ ꯈꯔꯗ ꯑꯣꯏꯔꯁꯨ ꯐꯗꯧꯅꯤꯀꯣ." ꯑꯁꯨꯝꯅ ꯆꯥꯛꯁꯨ ꯂꯣꯏꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯆꯥꯕꯣꯟ ꯄꯤꯊꯛꯏ꯫ ꯃꯥꯅꯤ, ꯆꯤꯡꯒꯥꯔꯦꯜꯁꯤ ꯏꯁꯣꯔꯅ ꯌꯣꯛꯄꯒ ꯃꯥꯟꯅꯩ꯫ ꯅꯣꯡꯃꯗ ꯅꯤꯡꯉꯥꯏ ꯑꯊꯤꯕ ꯇꯧꯗꯦ꯫ ꯃꯄꯥꯒꯕꯨ ꯍꯦꯛ ꯂꯩꯔꯕ ꯃꯍꯥꯛꯁꯨ ꯀꯞꯇꯦ꯫ ꯑꯃꯨꯔꯩꯒꯤ ꯅꯨꯄꯥ ꯄꯥꯛꯄꯗꯨ ꯉꯁꯤ ꯊꯦꯡꯂꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕꯗꯨꯒꯤ ꯇꯥꯟꯖꯥꯗꯨ ꯃꯥꯡꯍꯜꯂꯔꯣꯏ ꯈꯟꯈ꯭ꯔꯦ꯫ ꯄꯨꯔꯦꯜꯁꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯆꯥ ꯄꯤꯛꯄꯗꯨ ꯁꯨꯝꯂꯝꯗꯨꯅ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯊꯥꯕꯜ ꯃꯍꯥꯛꯄꯨ ꯌꯦꯡꯗꯨꯅ ꯐꯝꯃꯤ꯫ ꯑꯃꯨꯔꯩ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯏꯔꯥꯡ ꯍꯧꯔꯛꯏ꯫ "ꯄꯨꯔꯦꯜ, ꯅꯪꯕꯨ ꯀꯩꯗꯧꯔꯤꯅꯣ? ꯑꯊꯦꯡꯕꯁꯤꯗ ꯌꯥꯝ ꯋꯥꯔꯕ꯭ꯔꯥ ꯏꯅꯥꯎꯕꯨ?" ꯄꯨꯔꯦꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ "ꯏꯇꯩꯃ, ꯁꯥꯃꯟꯕꯁꯤꯗ ꯇꯧꯕꯅꯤ. ꯇꯨꯝꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯤ." ꯑꯃꯨꯔꯩꯅ ꯄꯨꯔꯦꯜꯒꯤ ꯅꯥꯛꯇ ꯇꯞꯅꯞꯅ ꯐꯝꯖꯤꯜꯂꯒ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯁꯤꯜꯂꯤ꯫ ꯄꯨꯔꯦꯜ ꯍꯩꯅꯗꯅ ꯏꯟꯊꯣꯛꯂꯒ "ꯀꯩꯅꯣ ꯏꯇꯩꯃ, ꯑꯗꯨꯛ ꯇꯨꯀꯠꯆꯕ?" ꯑꯃꯨꯔꯩ ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯒꯨꯜꯗꯨ ꯄꯨꯊꯣꯛꯂꯒ ꯍꯟꯖꯤꯟꯅ ꯑꯃꯨꯛꯀꯁꯨ ꯄꯨꯔꯦꯜꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯗꯨꯅ "ꯄꯨꯔꯦꯜ, ꯏꯇꯩꯃ ꯋꯥ ꯍꯥꯏꯒꯦ. ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯍꯥꯏꯒꯦ." ꯑꯁꯨꯝꯅ ꯂꯥꯛꯅ ꯐꯣꯏꯅ ꯇꯧꯔꯤꯉꯩ ꯄꯥꯛꯄꯗꯨ ꯁꯥꯎꯅ ꯆꯪꯂꯛꯏ꯫ "ꯑꯃꯨꯔꯩ, ꯀꯩꯅꯣ ꯅꯣꯏ ꯑꯅꯤ ꯇꯧꯔꯤꯗꯣ?" ꯑꯃꯨꯔꯩ ꯀꯞꯁꯤꯟꯅꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ "ꯃꯣꯏꯇꯥ, ꯌꯦꯡꯉꯣ. ꯅꯅꯥꯎ ꯅꯨꯄꯥꯅ ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯣ ꯇꯨ. ꯑꯩꯒꯤ ꯏꯆꯝ ꯆꯝꯅ ꯏꯆꯥ ꯆꯤꯡꯒꯥꯔꯩꯗꯣ ꯇꯨꯝꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨ ꯈꯛꯇꯅꯤ ꯍꯪꯂꯨꯕ ꯑꯩ. ꯃꯣꯏꯇꯥ ꯍꯜꯂꯛꯃꯟꯗꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯄꯗ ꯃꯥꯅ..." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯁꯤꯟꯅꯩ꯫ ꯄꯥꯛꯄꯁꯨ ꯑꯁꯥꯎꯕꯅ ꯃꯔꯝ ꯑꯣꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯨ ꯊꯥꯖꯔꯗꯨꯅ ꯁꯤꯡꯕꯨꯜ ꯃꯌꯥꯝ ꯑꯃ ꯄꯩꯐꯝꯗꯨꯗꯒꯤ ꯁꯤꯡꯒꯩꯕꯥꯛ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯄꯨꯔꯦꯜꯕꯨ ꯐꯨꯕ ꯍꯧꯔꯛꯏ꯫ "ꯅꯆꯧ, ꯑꯩ ꯂꯥꯟꯗꯕꯅꯤ. ꯑꯁꯦꯡꯕ ꯑꯩ ꯂꯥꯟꯗꯕꯅꯤ." ꯑꯁꯨꯝꯅ ꯂꯥꯡꯅꯕ ꯃꯈꯣꯜ ꯇꯥꯕꯗ ꯏꯃꯨꯡꯗ ꯂꯩꯔꯤꯕꯤ ꯃꯆꯥ ꯑꯄꯤꯛꯄꯤꯗꯨ ꯀꯞꯂꯛꯏ꯫ ꯃꯆꯥ ꯀꯞꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯄꯨꯔꯦꯜ ꯑꯋꯥ ꯆꯩꯅꯥ ꯃꯌꯥꯝꯗꯨ ꯇꯨꯡꯏꯟꯅ ꯏꯃꯨꯡ ꯆꯦꯟꯁꯤꯟꯒꯦ ꯇꯧꯕꯒ ꯄꯥꯛꯄ ꯑꯁꯥꯎꯕꯅ ꯈꯟꯊꯍꯧꯗꯅ ꯄꯨꯔꯦꯜꯒꯤ ꯃꯀꯣꯛꯇ ꯀꯟꯅ ꯀꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯊꯣꯝꯗꯠꯈꯤ꯫ ꯃꯌꯥꯝ ꯂꯥꯡꯅꯕꯗꯨꯗ ꯐꯨꯅ ꯆꯩꯅ ꯂꯥꯎꯅ ꯈꯣꯡꯅ ꯃꯈꯣꯜꯗꯨꯗ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯁꯤꯟꯅꯔꯛꯏ꯫ ꯄꯨꯔꯦꯜꯒꯤ ꯁꯨꯃꯥꯡꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯄꯨꯔꯦꯜꯗꯨ ꯍꯤꯡꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯔꯨꯗꯕꯅ ꯄꯥꯛꯄꯕꯨ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯀꯥꯎꯕ ꯅꯦꯠꯄ ꯇꯧꯗꯨꯅ ꯐꯨꯈꯤ꯫ ꯑꯁꯥꯎꯕꯅ ꯍꯦꯟꯃꯜꯂꯕ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯐꯨꯕꯗ ꯁꯣꯏꯕꯗꯒꯤ ꯄꯥꯛꯄ ꯂꯩꯈꯤꯗꯦ꯫ ꯑꯃꯨꯔꯩ ꯃꯃꯥ ꯃꯆꯥꯁꯨ ꯈꯨꯜꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤ꯫
ꯃꯈꯣꯏꯅ ꯇꯧꯕ ꯄꯨꯝꯕ ꯑꯃꯨꯔꯩꯕꯨ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯐꯨꯕꯗ ꯁꯣꯏꯕꯗꯒꯤ ꯍꯥꯏꯗꯣꯔꯛꯈꯤ꯫ ꯏꯊꯤꯜ ꯍꯥꯠꯄꯁꯨ ꯃꯍꯥꯛꯅꯅꯤ ꯍꯥꯏꯅ ꯂꯥꯜꯂꯦ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯋꯥꯐꯝ ꯑꯁꯤ ꯈꯪꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏ ꯈꯨꯟꯖꯥ ꯄꯨꯝꯕꯅ ꯃꯣꯏꯕꯨ ꯇꯥꯟꯊꯣꯛꯄ ꯍꯥꯏꯅ ꯋꯥꯔꯦꯞꯅꯈꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯔꯩ ꯍꯣꯏꯒꯤ ꯏꯃꯨꯡꯅ ꯑꯇꯣꯞꯄ ꯀꯨꯜꯗ ꯁꯩꯗꯥꯡꯈꯤ꯫ ꯁꯣꯝꯗꯁꯨ ꯄꯨꯔꯦꯜꯗꯨ ꯎꯆꯤꯟ ꯅꯥꯆꯤꯟ ꯋꯥꯈꯜ ꯇꯥꯔꯛꯈꯤ꯫ ꯃꯁꯥꯗꯤ ꯌꯥꯝꯅ ꯁꯣꯟꯖꯤꯟꯈꯤ, ꯑꯗꯨꯕꯨ ꯑꯃꯨꯔꯩꯅ ꯑꯃꯥꯏꯕꯤ ꯏꯕꯦꯇꯣꯟꯗ ꯍꯥꯏꯖꯤꯟꯗꯨꯅ ꯆꯍꯤ ꯂꯤꯁꯥꯡ ꯁꯤꯠꯅ ꯂꯣꯟꯅ ꯂꯣꯟꯅ ꯑꯍꯤꯡ ꯑꯍꯤꯡ ꯂꯥꯛꯇꯨꯅ ꯄꯣꯠꯁꯦꯝ ꯇꯧꯔꯝꯕꯅ ꯄꯨꯔꯦꯜ ꯑꯉꯥꯎꯕ ꯍꯥꯏꯗꯨ ꯑꯣꯏꯈꯤ꯫ ꯃꯦꯝꯇꯣꯟ, ꯑꯁꯤꯅꯤ ꯋꯥꯔꯤ ꯍꯥꯏꯔꯤꯕꯁꯤ꯫ ꯏꯅꯦ, ꯏꯆꯥ ꯁꯤꯡꯒꯥꯔꯦꯜꯁꯤ ꯑꯩ ꯑꯃꯗꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯋꯥꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯈꯤꯕꯅꯤ꯫ ꯐꯩ, ꯈꯪꯒꯅꯤ ꯑꯃꯨꯔꯩ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯉꯥꯎꯕꯤ ꯍꯥꯏꯗꯣ ꯑꯣꯏꯍꯟꯒꯅꯤ꯫ ꯆꯤꯡꯒꯥꯔꯦꯜ ꯀꯞꯂꯗꯨꯅ, ꯑꯕꯣ, ꯑꯩꯒꯤ ꯄꯥꯝꯕꯁꯤ ꯐꯔꯛꯈꯤꯗ꯭ꯔꯥ? ꯀꯔꯤꯒꯤ ꯐꯔꯣꯏ? ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯁꯤꯗ ꯍꯥꯟꯅꯒꯨꯝ ꯂꯥꯛꯍꯟꯒꯅꯤ, ꯑꯣꯏꯍꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯌꯦꯡ ꯄꯊꯥꯞ ꯏꯕꯦꯇꯣꯟꯒꯤ ꯑꯣꯖꯥ ꯀꯌꯥ ꯀꯌꯥ ꯄꯨꯔꯛꯇꯨꯅ ꯍꯣꯠꯅꯃꯤꯟꯅꯈꯤ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤ꯫ ꯄꯨꯔꯦꯜꯁꯨ ꯋꯥꯈꯜ ꯈꯔ ꯈꯔ ꯇꯥꯔꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯍꯧꯁꯥꯒꯨꯝ ꯑꯣꯏꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯆꯤꯡꯒꯥꯔꯦꯜꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯑꯁꯣꯝꯗꯅ ꯑꯃꯨꯔꯩꯗꯨ ꯑꯉꯥꯎꯕꯤꯒꯨꯝ ꯇꯧꯗꯨꯅ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯍꯧꯔꯛꯂꯦ꯫ ꯃꯨꯕꯗꯤ ꯃꯃꯥꯒꯤꯗꯨ ꯇꯧꯁꯤꯟꯅꯔꯤꯅꯤ ꯍꯥꯏꯗꯨꯅ ꯄꯪꯈꯠꯇ ꯈꯠꯅꯩ, ꯄꯪꯂꯥꯎꯗ ꯂꯥꯎꯅꯩ꯫ ꯑꯁꯨꯝꯅ ꯏꯕꯦꯇꯣꯟꯒꯤ ꯃꯇꯦꯡꯅ ꯄꯨꯔꯦꯜ ꯄꯨꯡꯐ ꯐꯈꯤ, ꯑꯗꯨꯕꯨ ꯃꯁꯥꯗꯤ ꯁꯣꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯑꯃꯨꯔꯩꯗꯤ ꯉꯥꯎꯔꯕꯅꯤꯅ, ꯑꯐ ꯐꯠꯇ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯍꯤꯡ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯅ ꯂꯩꯅꯔꯤꯕ ꯌꯨꯝ ꯑꯗꯨ ꯁꯥꯟꯅꯔꯤꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗꯨ ꯃꯩ ꯊꯥꯗꯣꯛꯈꯤ꯫ ꯃꯍꯥꯛꯁꯨ ꯃꯩ ꯌꯥꯏꯔꯤꯅꯤ ꯍꯥꯏꯅ ꯃꯩꯅꯨꯡꯗꯨꯗ ꯆꯣꯡꯁꯤꯟꯖꯈꯤ꯫ ꯑꯁꯣꯝꯗꯁꯨ ꯆꯤꯡꯒꯥꯔꯦꯜ ꯑꯃꯗꯤ ꯆꯨꯝꯊꯥꯡꯁꯨ ꯃꯄꯥꯅ ꯂꯨꯍꯣꯡꯕꯤꯔꯤ꯫ ꯄꯨꯔꯦꯜꯅ ꯃꯁꯥ ꯀꯜꯂꯤꯉꯩ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯕꯗꯒꯤ ꯋꯥꯖꯔꯛꯂꯕꯤ ꯆꯤꯡꯒꯥꯔꯦꯜ ꯑꯃꯗꯤ ꯄꯨꯔꯦꯜꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯗꯨꯅ ꯆꯨꯝꯊꯥꯡꯗꯨ ꯃꯆꯥ 2ꯒꯤ ꯃꯄꯥ ꯑꯣꯏꯗꯨꯅꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯃꯥꯅꯤ, ꯑꯩꯗꯤ ꯑꯉꯥꯎꯕꯒꯤ ꯃꯆꯥꯅꯤ꯫ ꯏꯃꯥ, ꯄꯥꯕꯁꯤ ꯋꯥꯈꯜ ꯇꯥꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯆꯈꯤ꯫ ꯇꯝꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ꯫ ꯉꯁꯤ ꯅꯨꯡꯉꯥꯏꯔꯝꯕꯗꯨ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯅꯤ ꯈꯪꯕ ꯇꯝꯕ ꯉꯝꯗꯦ꯫ ꯍꯤꯡꯂꯤꯉꯩ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ꯫ ꯄꯦꯟꯊꯣꯛꯄ ꯍꯥꯏꯕꯁꯤꯅ ꯃꯤꯑꯣꯏꯕꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯒꯨꯟꯅꯤ ꯈꯟꯖꯩ꯫